ꯁꯨ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯂꯦ ꯁꯤꯟꯃꯤ ꯈꯔꯗꯤ ꯋꯥꯡꯂꯕ ꯎꯁꯤꯡ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯥꯗ ꯉꯥꯏꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯎꯊꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯦꯅꯤꯁꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯩ ꯆꯥꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯔꯤꯃꯣꯠ ꯑꯁꯤ ꯅꯝꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯀꯦꯅꯤꯁꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯍꯟꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯟꯕ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯦꯜꯅ ꯀꯦꯅꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯗꯥꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯖꯕ ꯎꯃꯪ ꯑꯃꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯦ ꯌꯥꯝꯅ ꯐꯖꯕ ꯁꯖꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ ꯀꯦꯅꯤꯁꯅ ꯁꯖꯤ ꯑꯁꯤꯕꯨ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯖꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯀꯦꯅꯤꯁꯅ ꯍꯪꯂꯛꯈꯤ ꯀꯔꯤꯒꯤꯅꯣ ꯁꯖꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯒꯦꯜꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯗ꯭ꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯁꯖꯤ ꯑꯁꯤꯕꯨꯁꯨ ꯍꯥꯠꯂꯨꯔꯅꯨ ꯍꯥꯏꯅ ꯒꯦꯜꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯀꯦꯅꯤꯁꯅ ꯒꯦꯜꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤꯉꯩ ꯁꯤꯒꯅꯦꯜ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯒꯦꯜꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯍꯜꯂꯛꯂꯣ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯤꯖꯔꯒ ꯄꯤꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏꯅ ꯇꯤꯚꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯁꯤꯖꯔꯅ ꯍꯥꯏꯔꯤ ꯀꯦꯅꯤꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯕ ꯀꯦꯄꯤꯇꯣꯜꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇ꯭ꯔꯤꯕꯦꯠꯁ ꯑꯃꯅꯤ ꯃꯔꯨꯑꯣꯏꯅ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯅ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯄꯤꯇꯔꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯤꯛꯂꯒ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯖꯔꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯂꯥꯟ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯀꯦꯅꯤꯁꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯝꯗꯨꯅ ꯍꯥꯏꯍꯟꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯅꯠꯇꯦ ꯄꯤꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯔꯦꯕꯦꯜꯁꯤꯡ ꯑꯁꯤꯅ ꯏꯍꯧ ꯑꯁꯤ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯀꯦꯅꯤꯁꯄꯨ ꯁꯤꯖꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯗꯦ ꯀꯦꯅꯤꯁꯅ ꯇꯤꯚꯤ ꯑꯁꯤꯗ ꯌꯦꯡꯂꯒ ꯒꯦꯜꯗ ꯍꯥꯏꯔꯛꯈꯤ ꯄꯤꯇꯔꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯁꯨ ꯅꯤꯛꯂꯦ ꯃꯈꯣꯏꯅ ꯄꯤꯇꯔꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯦꯅꯤꯁꯅ ꯐꯣꯡꯗꯣꯛꯂꯤ ꯁꯤꯖꯔꯅ ꯄꯤꯇꯔꯅ ꯉꯥꯡꯂꯤꯕ ꯑꯁꯤꯕꯨ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯈꯤ ꯔꯦꯕꯦꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯦꯅꯤꯁꯅ ꯇꯥꯍꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯗꯦ ꯀꯔꯤꯒꯨꯝꯕ ꯀꯦꯅꯤꯁꯅ ꯃꯁꯤ ꯌꯦꯡꯂꯝꯂꯕꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯄꯤꯇꯔꯅ ꯍꯥꯏꯔꯛꯈꯤ ꯀꯦꯅꯤꯁ ꯅꯪ ꯅꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯨ ꯅꯪꯅ ꯂꯥꯟ ꯑꯁꯤ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯒꯦꯝ ꯑꯗꯨꯗ ꯅꯪꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯥꯟ ꯑꯁꯤ ꯍꯧꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯄꯨꯕꯤꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯂꯦꯞꯅꯕ ꯇꯛꯁꯜꯂꯨ ꯑꯗꯨꯒ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯑꯁꯨꯝꯅ ꯍꯪꯖꯧ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯄꯤꯇꯔꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯦꯅꯤꯁꯅ ꯒꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤ ꯄꯤꯇꯔꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯒꯦꯜꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯡꯗꯕ ꯃꯁꯥ ꯃꯊꯟꯇꯒꯤ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯒꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯦꯅꯤꯁꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯄꯤꯇꯔꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯒꯦꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏ ꯀꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯒꯦꯜꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯥ ꯈꯛꯇ ꯉꯥꯛꯊꯣꯛꯆꯅꯕ ꯋꯥ ꯉꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯕꯨ ꯕꯣꯝ ꯊꯥꯗꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯀꯦꯄꯤꯇꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯒ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯣꯔꯤꯕꯅꯣ ꯃꯁꯤꯗ ꯀꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ ꯄꯤꯇꯔꯅ ꯋꯥꯐꯝ ꯑꯗꯨ ꯀꯝꯗꯧꯅ ꯈꯪꯒꯗꯣꯔꯤꯕꯅꯣ ꯗꯤꯁꯇ꯭ꯔꯤꯛ 12ꯗ ꯕꯣꯝ ꯊꯥꯗꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯤꯇꯔꯗꯤ ꯍꯥꯟꯅꯅ ꯀꯦꯄꯤꯇꯣꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯀꯦꯅꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯗꯤꯁꯇ꯭ꯔꯤꯛ 12 ꯑꯁꯤ ꯀꯦꯄꯤꯇꯣꯜꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯤꯇꯔ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤ ꯃꯊꯪꯗ ꯀꯦꯅꯤꯁꯀꯤ ꯇꯤꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ 12ꯗ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ 12ꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯀ꯭ꯔꯤꯁꯤꯗꯥꯅ ꯀꯦꯅꯤꯁꯇ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯃꯨ ꯗꯤꯁꯇ꯭ꯔꯤꯛ 12ꯀꯤ ꯃꯇꯥꯡꯗꯗꯤ ꯒꯦꯜꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ ꯒꯦꯜ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯒꯦꯜꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯦꯞꯇꯨꯅ ꯒꯦꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯅꯤꯁꯅ ꯐꯣꯔꯁ ꯐꯤꯜ ꯑꯗꯨꯕꯨ ꯇꯦꯟ ꯀꯥꯞꯇꯨꯅ ꯊꯨꯒꯥꯏꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯁꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯝꯗꯨꯅ ꯆꯪꯁꯤꯟꯍꯟꯈꯤ ꯃꯐꯝ ꯑꯁꯤ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈꯤ ꯃꯄꯥꯟꯗꯅ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯨꯝꯊꯔꯛꯈꯤ ꯑꯩꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯀꯤꯕꯗꯒꯤ ꯂꯝꯕꯤ ꯑꯁꯣꯝꯗ ꯆꯦꯟꯈꯤ
ꯑꯩꯈꯣꯏ ꯆꯃꯥꯄꯟꯒ 15ꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯕꯣꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯑꯩꯈꯣꯏ 10,000 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ 915 ꯈꯛꯇꯅꯤ ꯍꯤꯡꯍꯧꯔꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯒꯦꯜꯅ ꯌꯦꯡꯍꯜꯂꯛꯈꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯝꯂꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯤꯡꯂꯝꯒꯗꯕꯅꯤ ꯒꯦꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯕꯨ ꯈ꯭ꯔꯤꯁꯤꯗꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯈ꯭ꯔꯤꯁꯤꯗꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯤꯑꯣꯏ ꯈꯔ ꯑꯁꯤ ꯀꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ 12 ꯑꯁꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯔꯣꯏꯗꯕꯅꯤ ꯀꯦꯅꯤꯁꯅꯁꯨ ꯒꯦꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯀꯤꯡꯖꯦ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗ ꯍꯨꯏ ꯈꯣꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯣꯀꯤꯡꯖꯦꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯦ ꯎꯆꯦꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯀꯦꯅꯤꯁꯄꯨ ꯏꯁꯩ ꯁꯛꯎ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯛꯁꯤꯜꯂꯛꯂꯦ ꯀꯦꯅꯤꯁꯅ ꯌꯥꯝꯅ ꯆꯝꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯈꯤ ꯏꯁꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯗꯤꯁꯇ꯭ꯔꯤꯛ 12ꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯀꯦꯅꯤꯁꯀꯤ ꯏꯁꯩ ꯑꯁꯤꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯁꯤ ꯀꯦꯄꯤꯇꯣꯜꯗꯗꯤ ꯈꯪꯍꯟꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯦꯅꯤꯁꯀꯤ ꯏꯁꯩ ꯑꯁꯤ ꯁꯛꯄ ꯍꯧꯅꯔꯛꯂꯦ ꯏꯁꯩ ꯑꯁꯤ ꯂꯥꯟꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯉꯝꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯦꯅꯤꯁꯀꯤ ꯏꯁꯩ ꯑꯁꯤꯕꯨ ꯁꯛꯂꯒ ꯆꯥꯎꯔꯕ ꯗꯥꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯦ ꯗꯥꯝ ꯑꯁꯤ ꯀꯦꯄꯤꯇꯣꯜꯒꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯥꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯗꯥꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯀꯦꯄꯤꯇꯣꯜ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯑꯔꯣꯠꯄ ꯃꯤꯁꯟ ꯑꯃꯁꯨ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯗꯥꯝ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯗꯥꯝ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯂꯦ ꯇꯧꯕꯇꯕꯨ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯑꯣꯏꯅ ꯆꯠꯊꯔꯛꯂꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯀꯌా ꯑꯃꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯝ ꯀꯌꯥ ꯐꯤꯠ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯗꯥꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯦꯄꯤꯇꯣꯜꯒꯤ ꯁꯤꯇꯤ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯃꯥꯒꯤ ꯃꯝꯗꯨꯅ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯍꯥꯏꯔꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯇꯤꯅ ꯀꯦꯄꯤꯇꯣꯜꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯕꯣꯛꯅ ꯀꯦꯅꯤꯁꯄꯨ ꯀꯧꯕ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯃꯥꯟ ꯁꯦꯟꯇꯔꯗ ꯀꯦꯅꯤꯁꯄꯨ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯇꯤꯚꯤꯗ ꯂꯥꯏꯚ ꯊꯥꯗꯨꯅ ꯄꯤꯇꯔꯅ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯈꯤ ꯄꯤꯇꯔꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯐꯪꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ 5ꯇ ꯂꯩꯕ ꯗꯥꯝ ꯑꯃꯁꯨ ꯊꯨꯒꯥꯏꯔꯝꯂꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯥꯛꯄꯤꯌꯨ ꯄꯤꯇꯔꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯑꯁꯤꯗ ꯕꯤꯇꯤꯅ ꯍꯦꯛ ꯇꯧꯁꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯦꯅꯤꯁꯅ ꯏꯁꯩ ꯁꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯎꯍꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔꯒꯤ ꯊꯃꯣꯏ ꯑꯁꯤ ꯉꯛꯄꯣꯏ ꯄꯥꯈꯠꯄꯣꯏ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯦꯅꯤꯁ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯀꯦꯅꯤꯁꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯀ꯭ꯔꯤꯟꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯄꯤꯇꯔꯒꯤ ꯅꯥꯀꯟꯗꯒꯤ ꯁꯤꯖꯔꯅ ꯃꯥꯒꯤ ꯁ꯭ꯄꯤꯆ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅꯕ ꯍꯥꯏꯔꯛꯈꯤ ꯄꯤꯇꯔꯅ ꯍꯥꯏꯔꯛꯈꯤ ꯗꯥꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ ꯃꯗꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯕꯒ ꯀꯦꯅꯤꯁꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯄꯤꯇꯔꯅ ꯃꯁꯥꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ ꯀꯦꯅꯤꯁ ꯅꯪ ꯑꯃꯨꯛꯇꯪ ꯈꯜꯂꯨ ꯃꯁꯤ ꯀꯝꯗꯧꯅ ꯂꯣꯏꯒꯗꯕꯅꯣ ꯑꯗꯨꯒ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯂꯦꯝꯍꯧꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯀꯦꯄꯤꯇꯣꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯇꯩꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯁꯦꯞ ꯑꯣꯏꯗ꯭ꯔꯕꯅꯤ ꯄꯤꯇꯔꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ ꯀꯦꯅꯤꯁ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ 7ꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯌꯨꯛꯇ ꯂꯣꯏꯅ ꯁꯤꯔꯒꯗꯕꯅꯤ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯄꯤꯇꯔ ꯑꯁꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯄꯤꯇꯔꯅ ꯀꯦꯅꯤꯁꯄꯨ ꯅꯨꯡꯁꯤꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯗ ꯑꯦꯇꯦꯛ ꯇꯧꯒꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯤꯇꯔꯕꯨꯁꯨ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯕ ꯉꯝꯅꯕ ꯅꯠꯇꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯄꯤꯇꯔꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯄꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯅ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯁꯥꯐꯒꯗꯕ ꯕꯪꯀꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯕꯪꯀꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ ꯕꯪꯀꯔ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯃꯤꯅꯤꯠ 6ꯀꯤ ꯃꯅꯨꯡꯗ ꯂꯣꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯈꯤ ꯀꯦꯅꯤꯁꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯝ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯟꯗ ꯀꯦꯄꯤꯇꯣꯜꯒꯤ ꯕꯣꯝꯕꯔꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯪꯂꯛꯈꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯁꯦꯀꯦꯟ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯁꯣꯔꯠ ꯔꯦꯟꯖ ꯏꯌꯔ ꯗꯤꯐꯦꯟꯁ ꯃꯤꯁꯥꯏꯜ ꯑꯁꯤꯕꯨ ꯔꯦꯗꯤ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯕꯨꯁꯨ ꯀꯦꯄꯤꯇꯣꯜꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯀꯦꯅꯤꯁꯅ ꯕꯪꯀꯔ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯝꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯥꯗ ꯍꯪꯂꯤ ꯃꯃꯥꯅ ꯑꯩꯗꯤ ꯅꯪ ꯊꯤꯕ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯀꯦꯅꯤꯁꯅ ꯄ꯭ꯔꯤꯝ ꯑꯁꯤ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄ꯭ꯔꯤꯝꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯕꯪꯀꯔ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯂꯣꯟꯁꯤꯟꯒꯗꯕ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯕꯣꯝꯁꯨ ꯊꯥꯗꯕ ꯍꯧꯔꯛꯂꯦ ꯕꯣꯝ ꯊꯥꯗꯕꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯟꯗ ꯄꯤꯗꯨꯅꯁꯨ ꯈꯪꯍꯜꯂꯤ
nakan amaromdana Kenisna Gelna Primbu Puton tholakpa si thengnare makoi hojik usin nasin bangkar asigi tholon jandringai da sang mangamawre Kenisna Primda hodong asigi damak handuna satle haina chairi Primda kaptuna hairakhi ai hodong asi mafam adu hundoktuna thamlam bangam loi Kenisna manaw nupi Primbu konsinjuna themjen birami Tanjas da makoi manakta bom thadarakpadagi makoi khangpre khanglami President Koina kadai da bom thadaba amadi makoi karam karama facility sing thugai khrabage haina hangli Nupi amana hairakhi laimaidagi dongthakta misal kapnaba mafam adu aikoina misal kapnaba honaringai makoina kapthaduna thugai khre mafam asinga sai president na short range air defense siam sar hoina khangan kiba mafam aduni aduga nupi asina atai mafam ni kaishu thodokpa tawdai na hairakhi Masidagi president koina khangkre capital na makoi lo tuna thamliba kusu khulai ki laifam sing asi makoina khangmangamde karigma makoina mafam sing asi khangkhrabadi hena awa pham na tagani khanmadagi mangna hana pikhiba order sing adu loina cancel tawkre aduga president na miyam sing adudi kamdauri hain hanglaki Colonel Bong na miyam sing adudi kaishu thodokpa tawde haina khanglaki Prutaga si bom thadabagi makhon tabada yamna pakhalami aduga mangna hairaki karigma aikoina attack tawdrabadi aikoi si lainung asida mongpham amagom lairagani President koina hairaki aikoina attack tawrurabadi aikoigi laifam amadi khusu khulagi arona thobasi makoina loina khangkragani hauji makoina attack tawriba sidi aikoigi ariba information na yumpham oiraga attack tawribani aikoi hingnabagi damak aikoigi aronba si makoida khanganba sumloi Haujik tongan mafam singda bom thadabagi makhon tari aduga bunker asisu crack chalaglei maisu loina mutkre lairiba myam sing asisu loina pakhanare makoina pariba torch asi kaptuna makoi yam wana len ma haibadu oire adubu ngahaki matungda di bom thadaba si lepkhre Kenisna mana pariba torch asibu kapli aduga torch asigi mangal asibu primgi hodong asina koitan tanari asumna makoina hodong asibu langna duna ngahakti awawa sidagi kauthokpa ngamjare adubu Kenisna hodong asibu magi apama mong sijinaba sidagi magi wakhanda anauba idea wa lagle magna finiki manakta sangkhinduna hairaki President Snow na eni bu phajanduna nangi thamoi bu olibani magna makoi bu phajanduna magi apama mong sijinaribani aina masigi wakhan asi hana khalamdabani adubu hodong asibu aina lakna rubadagi masigi wakhal asi engona lakhibani finikna aseng manungsinaba si lei haibagi mawongda wafam kara hairaki Magna hairi ahan Hunger Game adugi matungda nungsinaba si kalani amadi tawsinaba yai haina khallurabani adubu Peter na force will adu thenglobadagi asiba makom ta adun leiringai matamda nangna wajakhiba adudagi aina nangna Peter bu nungsi haiba si khangmangami masigi matangda Kenisna wari sanaba pamdi haibagi mawongda mamai asi laithoktuna laikhre mathangi sinda Kenisna tomlingai Colonel Bok na mabu kaurakhi aduga President Coin ge manakta lagle President na Kenisna magi mama amadi manang nupi Prembu kaishu thodokpa tawdabra haina hangli Kenisna su hoi kaishu thodokpa tawde haina khomli President hairaki aikoi gi damak nangna kariguma thabak ama tawdaba yadre penam gi miyamda aikoi capital gi attack asidagi asok apan amata yauduna hingduna lehore aduga aikoi hana komna thabak khudima pangthokli haibasi makoida khangan gadabani President gi wafam asibu Kenisna su yare President na Peter na matam sana warning pirakpadagi mahaki prajasing asibu matam sana kan mangamawre masigi thodok asibu kawangam loi haina su Kenisna phongdokli Masigi mathangda Kenis ki team asi video namna magidamak bangkar asiki mapana tholagle mapan thang masaruk sing asi pungkai kaidno leramle aduga angauba Rose kaya su mafam asida chai khaidno leramle Rose ama khungalaga Kenis na munna yengli gel na hairaki karigida mamokoina lei asi bo sumna chai khaidno thamlamni bano Kenis na mahaki damak president stone na pirakko oramgani haina khomli Krishidan hairaki Kenis district aitan hakna tawkhiba dugomna thodok asigi matangna sumyamna khanghallu Kenis na kariguma khara khallaga tomina leptuna lairi Masida Krisidana Kenis President Snowda District 13 asi kaishu thodokpa yauduna hingli hayu haina kana taksilagli Krisidana fana kana taksilabsu Kenis na hayu haiba yadre mahangna Peter bu President Snow hat kragni haina masinna murumunum sona laikre gelna su wafam asi haina ba kana taksilagli adubu Kenis na ngamloi haina sikang khangno laikre masida hemi sakslaktuna Kenis ki mapungning asi bu phasa birami Kenis na yam nongai tama mong na hairaki President na ingona lai asi pirakli vasi ingona warning pirakli bani aina Mockingjay orubna President Stone aibu dandi pina ba khonabada Peter bu awaba hamna tahan bani aduga ai masigi thabak si tawba ngamroi haina sikang khangdro laikre masidagi Colonel Bok na video namliba si tokna ba khangangkre matangi sinda Kenis na mathanda phamdro lairingai heme sangchilaki aduga hairaki haujikti nang mafam masida matam chopagi oina lotuna sumna laiba tabani Kenis na ai Mockingjay oibagi thabak asi amukha nangamroi haina amukha su phongdokli hemis na Kenis ki nuwaitaba si kokna ba sumna hairaki Haujikti nang Mockingjay oidrabani nang se haujikti akhoi hana ki nungsijaraba Kenis aduni aduga hemis na magi manakta lakpagi marama se haidoragle hemis na hairaki makoina Peter bu kana bathabak kaya paikhatkrabani Kenis na yam ngakpa mawongda asengbra haina hanglaki
ꯍꯦꯃꯤꯁꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯒꯤ ꯗꯥꯝ ꯑꯗꯨ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯀꯦꯄꯤꯇꯣꯜꯒꯤ ꯃꯩ ꯄꯨꯝꯕ ꯃꯨꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯤꯒꯅꯦꯜ ꯑꯌꯥꯝꯕꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯕꯤꯇꯤꯅ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯐꯪꯁꯟ ꯑꯌꯥꯝꯕ ꯌꯥꯍꯟꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯦꯄꯤꯇꯣꯜꯗ ꯆꯪꯅꯕꯒꯤ ꯊꯣꯡ ꯑꯃꯗꯤ ꯍꯥꯡꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯦꯄꯤꯇꯣꯜꯅ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯁꯦꯝꯒꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯦꯅꯤꯁꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯅꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯍꯦꯃꯤꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯀꯥ ꯍꯦꯟꯅ ꯊꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯄ꯭ꯂꯨꯇꯥꯛꯄꯨꯗꯤ ꯆꯦꯠꯅ ꯊꯥꯖꯩ ꯄꯤꯇꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯇ꯭ꯔꯤꯕ꯭ꯌꯨꯠꯁꯤꯡ ꯑꯁꯤꯕꯨ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯁꯦꯟꯇꯔꯗ ꯂꯩꯔꯦ ꯍꯥꯏꯅ ꯄ꯭ꯂꯨꯇꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯅ ꯃꯩ ꯃꯨꯠꯄ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯨꯝꯅ ꯄꯤꯇꯥꯕꯨꯁꯨ ꯀꯦꯄꯤꯇꯣꯜꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯅ ꯄꯤꯇꯥꯕꯨ ꯀꯟꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯦꯅꯤꯁꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯀꯦ ꯇꯧꯔꯛꯈꯤ ꯍꯦꯃꯤꯁꯅ ꯀꯦꯅꯤꯁꯄꯨ ꯈꯥꯝꯂꯦ ꯑꯗꯨꯒ ꯂꯛꯅꯔꯛꯈꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯗ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯣꯡꯊꯣꯔꯛꯄꯅ ꯍꯥꯜꯂꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯦꯄꯤꯇꯣꯜ ꯑꯁꯤ ꯅꯩꯈꯥꯏꯔꯨꯔꯒꯦ ꯑꯁꯤꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯠꯊꯈ꯭ꯔꯕꯅꯤ ꯚꯣꯂꯨꯟꯇꯤꯌꯔ 6ꯅ ꯁꯦꯝꯕ ꯂꯥꯟꯃꯤꯒꯤ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯀꯦꯅꯤꯁꯅ ꯒꯦꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯐꯤꯅꯤꯛꯄꯨ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯍꯜꯂꯝꯃꯤ ꯀ꯭ꯔꯤꯁꯤꯗꯥꯅ ꯐꯤꯅꯤꯛꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯁꯦꯝ ꯁꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯅꯤꯛꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯏꯃꯤꯡ ꯐꯤꯅꯤꯛ ꯑꯣꯗꯤꯌꯔ ꯀꯧꯏ ꯑꯩ 65 ꯁꯨꯕ ꯍꯪꯒꯔ ꯒꯦꯝꯒꯤ ꯋꯤꯅꯔꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯗꯒꯤꯅꯤ ꯑꯩꯈꯣꯏ ꯀꯦꯄꯤꯇꯣꯜꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯍꯧꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯦꯅꯤꯁ ꯑꯃꯗꯤ ꯍꯦꯃꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯤꯅꯤꯛꯅ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯤꯕꯨ ꯇꯤꯚꯤꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯀꯦꯅꯤꯁꯅ ꯍꯪꯂꯛꯈꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯕꯤꯇꯤꯅ ꯍꯥꯏꯔꯛꯈꯤ ꯀꯦꯄꯤꯇꯣꯜꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯩ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯅꯤꯡꯊꯤꯖꯅ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯄꯥꯋꯔ ꯕꯦꯛꯑꯞ ꯇꯧꯅꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯋꯔ ꯕꯦꯛꯑꯞ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯐꯤꯅꯤꯛꯀꯤ ꯂꯥꯏꯐ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯊꯥꯖꯤꯟꯗꯨꯅ ꯍꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯐꯤꯅꯤꯛꯅ ꯀꯦꯄꯤꯇꯣꯜꯅ ꯃꯤꯌꯥꯝꯅ ꯑꯣꯠꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯔꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯒꯦꯜꯒꯤ ꯇꯤꯝ ꯑꯁꯤ ꯀꯦꯄꯤꯇꯣꯜ ꯇꯝꯅ ꯍꯣꯕꯔꯀ꯭ꯔꯥꯐ ꯑꯃꯗ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯦꯄꯤꯇꯣꯜꯒꯤ ꯗꯤꯐꯦꯟꯁ ꯂꯥꯏꯟ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯁꯣꯏꯕꯗꯒꯤ ꯈꯪꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯦꯄꯤꯇꯣꯜꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯣꯔ ꯈꯔꯗꯤ ꯍꯣꯟꯗꯣꯛꯄ ꯉꯝꯖꯔꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯍꯣꯕꯔꯀ꯭ꯔꯥꯐ ꯑꯁꯤꯒꯤ ꯅꯥꯏꯠ ꯚꯤꯖꯟ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯇꯥ ꯑꯃꯗꯤ ꯑꯇꯩ ꯇ꯭ꯔꯤꯕ꯭ꯌꯨꯠꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯃꯥꯏꯗ ꯒ꯭ꯌꯥꯁ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯃꯥꯛꯁ ꯀꯌꯥ ꯎꯞꯁꯜꯂꯦ ꯑꯗꯨꯒ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯀꯌꯥ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯞꯁꯤꯜꯂꯛꯂꯦ ꯍꯣꯕꯔꯀ꯭ꯔꯥꯐ ꯑꯁꯤꯗꯒꯤ ꯊꯧꯔꯤ ꯊꯥꯗꯔꯛꯇꯨꯅ ꯒꯦꯜꯒꯤ ꯇꯤꯝ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇ꯭ꯔꯤꯕ꯭ꯌꯨꯠꯁꯤꯡ ꯑꯁꯤꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯐꯤꯅꯤꯛꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯀꯌꯥ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯁꯟ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯒꯦꯜꯒꯤ ꯇꯤꯝ ꯑꯁꯤ ꯂꯦꯕꯣꯔꯦꯇꯣꯔꯤ ꯃꯥꯟꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯟ ꯑꯃꯗꯤ ꯕꯤꯇꯤꯅ ꯒꯦꯜꯒꯤ ꯇꯤꯝꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯁꯤꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯀꯥꯞꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯅꯦꯜ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯦꯜꯒꯤ ꯇꯤꯝ ꯑꯁꯤ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯄꯤꯇꯣꯜꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯕꯤꯇꯤꯅꯁꯨ ꯁꯤꯒꯅꯦꯜ ꯃꯥꯡꯕ ꯍꯧꯔꯛꯂꯦ 60 ꯁꯦꯀꯟꯒꯤ ꯃꯅꯨꯡꯗ ꯁꯤꯒꯅꯦꯜ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯅꯤꯁꯅ ꯐꯤꯅꯤꯛꯀꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯉꯥꯡꯒꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯑꯩ ꯎꯔꯕꯗꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯑꯃꯨꯛ ꯌꯥꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯀꯦꯅꯤꯁꯄꯨ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯍꯜꯂꯛꯂꯦ ꯀꯦꯅꯤꯁꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣ ꯑꯩ ꯀꯦꯅꯤꯁꯅꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯅ ꯀꯦꯅꯤꯁꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯅꯤꯁꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯤꯁ ꯑꯦꯕꯔꯗꯤꯟ ꯔꯣꯁ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ ꯀꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯒꯦꯝ ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯎꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯝꯕꯨ ꯀꯟꯕ ꯉꯝꯅꯕ ꯒꯦꯝ ꯑꯗꯨ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯣꯀꯤꯡꯖꯦ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯄꯤꯇꯔꯕꯨ ꯀꯟꯕ ꯄꯥꯝꯕꯅꯤ ꯄꯤꯇꯔꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯃꯣꯀꯤꯡꯖꯦ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯂꯒꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯠꯂꯔꯣꯏ ꯍꯥꯏꯅ ꯀꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯍꯥꯏꯔꯛꯈꯤ ꯃꯤꯁ ꯑꯦꯕꯔꯗꯤꯟ ꯅꯪꯅ ꯒꯦꯝ ꯑꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯇꯟꯖꯥ ꯑꯁꯤꯗ ꯕꯤꯇꯤꯅ ꯒꯦꯜꯒꯤ ꯇꯤꯝꯗ ꯄꯥꯎ ꯐꯥꯎꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯀꯦꯅꯤꯁꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
ปีเตอร์บุทาดอกปีเรามาเก็บมาหูตาอีวันน่ะพาวิวรัสเซียน่ะเกนิสก็ว่าพม่าสิบุยันนิงเดบอุตุน่ะมาโกกสินอมละกะมาดูกิมาทำเห็นใครไฮรักีเกนิสน่ะไฮรักีอะดูดีไอ้คนน่ะตัวอุตริบัสิการิโนนังน่ะตัวให้คิดว่าคนที่มักไอ้น่ะตัวคิดว่างากตันีรัสเซียน่ะไฮรักีนังน่ะลานปามเดไฮคิดว่าได้อะดูกะนังเขาจุกตัวริบัสินักการิโนไอ้น่ะน้องวันน่ะไฮคิดว่าชันตีเอสิยามน่ะกายกันมาโพสักนี่เขาจุกที่นังน่ะอ่างมาสามากุมน่ะชันตีเอสิทุกไอ้ระบันนัตรานังน่ะเขาจุกตัวริบัสิไอ้น่ะขังลำลอยให้น่ะขันบรานักกันอารมณ์น่ะเกลกิติมน่ะบิทีเดปาวปีรักขีไอ้คอยเขาจึกปีตากิเลยพงขังมังงำเลยมาปุลักทุ่งนับกิตมักตาเสียมสาบสลอยเลยประธานนิสโนนามาคาตารักขีไอ้คอยน่ะควายได้กินนุ่งชีจะบามิสักอามันไอ้คอยบุพงมังมังฮัลเลยอาดูนังน่ะนึงชิงกระดาบอามันน่ะนังกิมารุปสิงน่ะปีเตอร์บุกันนับกิตมักทริบิชเชนเตอร์เลยหายบสีไอ้น่ะขังลำลอยหายน่ะขันบรามาเสียหายบักประธานนิสโนนาสิกเนนอาศิกักทัดเครมาสิดกิเกนิสอาศิปักขัดปัดลอยเลยอาดูกะบิทีน่ะสุเกลกิติมอาศิดาปาวเขาวงงำเลยเกนิสน่ะยามปักขันอักบักหายรักขีประธานนิสโนนาไอ้คอยน่ะตัวริบาสิลอยน่ะขังเครมากน่ะตัวริบาสิไอ้คอยจะหลังทักเลยวันนี้มาคอยวัตถุมาทำดามาพัมอาศิดาทอลกน่ะปาวปีคอยน่ะเกนิสน่ะกันน่ะตักฉลักเลยพลูตักน่ะหายรักขีมาดูกิอุปายอามาตะเลยเตรไอ้คอยน่ะมาคอยดาปาวเขาวงงำเลยมาสิดกิเกนิสน่ะมาคอยอันนี้มักหายบดีเกลมาดีปีเตอร์โบอาหิงอาศิดกิอูบพังเลยตระหายน่ะยามทำให้ชนน่ะกับลักขีเกนิสกี้อาวาบสิบุกกน่ะบะเฮมิสนำหักปูคอนเซนบิรามีมาทั้งกิสินดาเกนิสน่ะกามาดาฟัมละกะกับตุน่ะเลยริงไงประธานควนจังฉลักขีอะดูก็หายรักขีไอ้คอยน่ะมาคอยกิปาวอามาตะลาววงงำเลยไอ้สุขังอีอุปายลิตรบักนากุมาอามันน่ะมิสักอามาบุงไงจนเลยบหายบสิควายตะกี้ว่าบัทบังหายบสิมาทางดาอีกข้างข้างเอาตัวมองดาเฮมิสต์สังเชลักตุน่ะมาคอยให้หลักหายบกิปาวปีรักขีเกนิสน่ะเซนทอกตุน่ะยังลบมาทำดาโจฮาน่ะจะอ่อนทอกกับพี่บะมาดเลยรับเลยมาเกี่ยหักช่างอาศิสุมายังกังตรึกกังเลยดูกับมาสมาศิสุอามาตะยาวรำเลยฟินิกกันนุ่งชินเรบิเอนี่สุมาพามาสิดเลยรับเลยเอนี่น่ะฟินิกพวกเขาดูนักกันน่ะเซนเชลเลยดูกับมาหักบุเชน่ะคอนเซลามีเกนิสุเกลกิมันนักเซนเชลักขีดูกับเกลบุเชน่ะคอนเซลามีอะดูกะทาวโลกสิคำต้องนุทโอเคบนหายนักเกนิสนะหังลักขีเกลนะหายรักขีไอสุกิอันตาดีมาคอยสิสเต็มคุดิมักหานักกุมนะมาทาวตัวรักขีไอคอยชูมาคอยมันนักตาพัชนตุนะสังบัตารามีอดูบุมาคอยนะไอคอยดาการิกุมามาตาตัวรักขีเดไอคอยซีมาคอยนะทาตัวรักปะกัสจะมาไหนมาสกิมาทังดาเกลนะเกนิสตปีตากิเลยพัมตักลักขีอะดูกะหายรักขีไอคอยนะสิจินักขีบากิอาสตุนะมารำอวยระกะมาหักวานทักเครอะดูบุไงฮักเกมาตงดามาหักซอยดนะพารักกันนีมันหาวลักปะมาทำดานังนามากิมานักตะไลบิวasum na hairak pa asida kenis na hanggel ba mukha na konsola me aduga thagat pa phong doraki masigi mathangda kenis na pita na leiriba ka asida sangsilak le pita gi sakpham asi hana dagi yamna hong no leiram le magi mamaya asisu ikop kop sile aduga mamit asisu loina khamdek tu no leiram le leiriba phibam asida gi akhoi na khang le mahak asi kebito na yam tam thina olak le hai basi makhoi ani hojik amaga yam mun na yengna tu no leiram ni adubo ikang hangok duna pita na kenis ki khori si pairaga ka aski mingchela thomjen duna kenis bu phu ba horok le aduga makhori sarama se mai khai duna namsan duna tham krei he mi sama dibiti sangchalak duna pita na tori ba su thingna ba honai adubo pita na makhoi ani bu yam laina lak tana inthorak le hojik pita na kenis ki khori sarama se angam mapangan bu thok duna mai khai ba horok le kenis ki mamit ase ongkhalak le aduga ma hojik si ga dawrei tanja sara colonel box chalak duna pita gi makhok ta posak amana thong krei mathanggi sinda kenis ki mangak sama si bel ama yelaga hospitalize tawduna leiram lei magna makeup tholakpa matamda pakhat patagi mangak samna yet leba bel asibu lauthokna ba hona rakhi colonel bok na mana tawriba sibu khamla me aduga hairakhi nang ngak sama si pom thokle aduna wa ngang ma da khudong chara roi pakhat kanu aina nangona wasak tuna hairiba sini pita ke shu thodok pa tawde aina nangmu thadok pa ngamna gi damakta pita bu phukhiwani mafam asida plutak bt hemi sama de prem su thokleba thodok asi karamna thokleba no haina khanan naina rami Plutak na hierarchy, Peter bo makoy na sisinnarakpani. Kenis bo harpa ngamna balalong asi makoy na sisinnarakpani. Biti na makasa theraki, mamangi parta kenis na sikiba khogi mahua duga sama na bahua si Peter da sukap salaglay. Pusaiba amadi electric shock kaya tawduna Peter da ot na ibagi thaba kaya sa thakray. Masagi asyeng masaktam asi phawba kawhan kray. Prem na hanglaki ay gi ise kenis bu sumahak na kaw khrabra. Biti na hierarchy kawde adubo kenis asi magi wakhanda yengna ba aman hay na khalhalibani. Mahak bo hek uba matam na hatning mapokhalibani. Prem na masibu phaba ngam loidra haina hanglaki beti na hairaki maki akiba si lairingai di phaba khara wagani masida plutak na hairaki aidi afaba da thajaba misakni ai koina team ama oina punna thabak tawminarabadi kari gi phaba ngam loidoino masigi mathangda president koina miyam da space ama piri mak na hairi aina capital gi manung na mi kanaba mission ama thai ngasidi ai asuki matik nungai ba phawi ai koigi phajinuna thamgraba miyoi sing adubo ngasidi mai pak na kan mangam lei masi ai khoigi itihas iduna lehawragadaba tangkak amani
Masina capital da chathari ba phatraba thabak sing asibu aikoina kaidonung na khang leiro haibagi message ama pirabani ngasi asi aikoi gi imung manung maru mapang amadi aikoi gi nungsi jaraba ichini naw pumna mapunchen manumini penem da leiriba mi khudimak se punchen gadabani aduga lan asida punna khosam na chatmin gadabani aikoi gi anawa penem ama miyamna lengak saba amadi district khudimak puning tamna hingan bangamba penem ama semna bagi wasak adu ngasi laurabani aikoi gi panamasi phangji fawa ninghan na balektena changchen gadabani capital gi maru oiba military base pumba loina thugai gadabani aikoina masigi thabak asi soidna tawba ngamgani maramdi aikoi gi lanmi aikoi gi khonjel amadi aikoi gi prajarasi ama khaktani nakan amaromdana kenisna pitana lairiba ka asigi manaktamna changshilagli president hairi ngasi aikoi gi ahoba nomini aikoi gi hangar gang bi victor sing asibu aikoina ngasidi maning makha tamhanba ngamlei aduga mahangna makut asi thangalaga hayengna penemba maning makha tamhangani haina thauna ama galoidana hauna laurakhi Miam sing asina su president gi wafam asibu saugat poina hauna laurakhi nakan amaromdana peter gi makhong makut asi loina phajanjana mahakpu ka amada thamli magna yam wana ka asigi manungda chuongba sibu kenisna mapana gi yengli maki mamit asi su ngaksang ngang na uri peter bu phajana thamliba ka asigi mingshelda kenisna peter bu yengbagi mami asi ta bagoloina film asi lotion kre ngasigi aigi explanation asibu kamda wibagi haibado miyamna comment box ta khangan biraku aduga channel asibu like share and subscribe tawusu kaubiganu aroibada aigi viewers singbo ana ek yaudra nungai leinaba taibang mapuda thawni jari ngasigi oinadi miyamgi mafamdagi channel asina bidai laujari